shitkhiba akanba nonglei nungshit amadi len yaoba nongna Imphal East District ki tongan maphamda Sokhankhiba sing Athuba matamda Mateng Pangnaba Hotnari haina district asigi DC Khumanthem Diana TOMTV da phongdorakli akanba moongda len takhiba aduda mayum makai akai atoi thoktuna awaba phibam amada leiriba miyangmi damak district administration na paikhatliba thaurang singi matangda Imphal East District ki DC Khumanthem Diana TOMTV da hai tha asigi mangada shitkiba akanba nonglei nungshit amadi len yaoba nongna district asigi yum lising taragani thogi mathakta akai atoi thokre haibagi report lei hauzik so field the department ki staff sing thaduna akai atoi thokiba mafam sing khangdoknaba geotagging tawbagi thabak chathade loinana akai atoi thoklaba imung sing priority basis da pangbaya ba mateng pangnaba thaurang paikhatpa haude nonglei nungshit yauna akan moongda chokhiba len aduna district asigi kha amadi kha nongchup thangba saruk singda ka hena chaitin pikhe district asigi manung chana leiba basi khongman thongju kairau bamun kampu amadi huikap na chungba mafam singda yum kaya ka hena akai atoi thogan ki haibagi report fange nonglei nungshit atuda kongba amadi singjamai feeder line ge electric pole kaya tekhi electric pole sing adu haujikti ayambana sample losilakle amaromda nonglei nungshit aduna district asigi school kuntaret amang ata thokhe school sing asi athubada samjinaba lengakna thabak paikhat pahungre thaudok asiga mari lainana district administration na mayum makai ka hena soklaba imung sing ge damak tongan mafum kunthra da relief camp sing hangdokle loinana imung sing asigi chana thangna mapolam khara athubagi oina pikre awa ana taraba sing ge damak helpline number amasu hangdoktuna yariba makai khudong chada sing lehendana ba hodari haina magna makha takhi Imphal East ki oina hoigi haukiba tarik mangada hailstorm galoinana akanba nonglei nungshit nature yueba ganoma lakhiba sida hoigi Imphal East ki na punna hoigi verification process si ongoing ni hauziki oina preliminary survey da phangiba asokpa hoi houses masing se 12000 plus ta lei aduga sigi asi makshu hoigi field staff tharaga hoi geotech photograph lauduna hoi extent of damage kyam kanna sokpano severely damaged ra partially ra natraga fully damaged oibra haibadugi hoigi field staff singna ngasi kanna chathajari aduga punna 12000 plus household asida khoina kamaina prioritize tawraga karamba adugi household da mateng se athuba matam da piba ngamnaba government ki directives ki makhada khoigi disaster management gi government adugi khoigi chief secretary sir gi makhada khoi direction asi pibirak panna kanna hotna jari khoi district ki oina agriculture da kyam affect tawba degi horticultural crops se kyam affect tawba degi even khoi gi handloom sector da bawba equipment sing kai ba khopal lerga da report tawbirau then school na chingba degi any kind of infrastructure khoi gi damage tawba lerga di report tawbiro haibagi khoi instruction pijaraga moi athu matamda line department sing asina even veterinary department gi livestock ki matang da oraga shu moina report pibirakani duga with due proof have demand ki batta ki bagi due proofs yauraga pibirakani hauzik CGI set kopagi mathau tariba senge matang da TOMTV na hangba wahang amagi pakum piraduna DC Khumanthem Diana hai awa ana tarba singi damak hangdokliba helpline number asida lakliba wakat sing asi ayambana yumkupnaba CGI set athuba matamda fanghanbiyo haibana oi awaba taraba sing district administration na verification tawraba mato athuba matamda mateng pangnaba kana honare marak asida CGI set ki mambal hengana yondanaba amade lanai mi aman natraga private party amatana potlam sing ase pulap leibai yaroi haina district ki DC singa order amasu thokre oiriba phibam asida biyamna ka hena mipaiba pokpi kanu athuba matamda miyamgi awaba sing men khatnaba angamba thongna puthoktu na honari haina bhangna makha tana phungdokhe hoigi CGI sheets asigi su price hengapa price hike na chingbagi reports anum lakchei asi prevent tawnaba ngarang government ki maiki digi deputy commissioner pumbada state ki oina price monitor tawnaba duga magi availability se fair price ta available ohenabagi directives ki makhad Imphal East ki su oina order ma thokcharaga koi district police SP gi mateng amadi district supply officer KFN PD gi mateng dagi khoina stock maintain tawraga any mi amatana hoi gi bulk buying yadaba dagi 30 April da phanghiba price tu dagi hengatana ba adugumba mayam khoi check and balance mayam tawzari hairiba sing asi re-verification process sing asi phajana loira matungda CGI sheet sing asi amang ata tagiba khoi gi household sing dadi khoi CGI sheet sing asi government ki maikei dagi yohanabagi khard orashi yohanabagi relief akoi measures ki makhada yohanaba sarkar ki maikei dagi direction su lei aduga akoi adu hon an thona jarakani